Manipur top channel ki maikei gi maroi bi paus mi amna thamjari hanbada more PS ki mitei police personal ohum sen thok luri hari Manipur government matam sana mi yeng sangbi dabati ki more police station posting leiba ASI assistant sub inspector ani yauna maitei personal ohum sen thok luri hari press ta pangwa pau gi likun amagi matung ina more police station adu da hana dagi hoduna maitei personal nifu ga mangarom posting lerami English nga kungo humdogi me humdigi horakhiba irang asina maram oiraga transport awnokiba natraga na Imphal da thokhiba digi hanjilakta bana maram oiraga supnatagi personal ahum khaktamak ngaihori personal singa si tha ahum kudingi transport awgada du makhoi ahumgi muhut tharaktabana tha taruk sujungkhri irang asina maram oiraga lambi satakusin yadaba imung manungda ana ai amadi sel thungi oiba awaba mayoknarabusu thokpa yadabana hen awaba oirakwadigi Makhoi ohum ngase angan madigi police station dagi tumina senthok lobu oigani hari makhoi ohum senthok khibagi pau phangbaga thina bada personal amadi Assam Rifles laiba KLP ki location point dagi more police ki team amana phakhi dubu maka senthok mina khiba ASI anidi thiba phangidi Tenopal District Police ki additional SP more PS ki Ocean Lusingba Central Security Force yauna makhoi ani uthibagi thabak akan mamong sathari Assam Rifles ki mekedi border singda hen section tharang lakholi adumapu athengbar ASI ani dusu makhoi gi khangna sana ba yum amati ki phangmangam khreari Amaramda irang asina maram oiraga police station asida posting leramba kuki personal singsu station thadok satna khiedubu irang asi name tharakpaga roidana more da khundari ba makoi khangna sana ba singna pau piduna kauksin madigi ayam hanjinarak lehri adumapu irang asina maram oiraga station asi thadok satkraba maitai personal singi oinadi kauksin bina ba laitaba amadi mari leina ba authority na miyeng sangbidabana amata hanjilaktri Government personal singi kudong sana bi yeng duna tha ohum kudingi mahut transport toramba dusu matam sana mi yeng sangbi daba madi mut hazilaktabana hana sanglakiba personal singi sound awaba mayuk na leri Indo Myanmar border town oiriba Tenopal district ki more da khunda duna leramba maitai sing irang sina maramoiduna senthokhiba digi hanjilakpa ngamduna leri phibam masida more da maitai sangba ngamloidra haibigi sound akiba leribani Mafam asida lairiba government ki office ngasu maitai staff amata laitri police station lairamba singa dusu thokibadigi hanjinlaktabana hena akipo heli government police station amada lepham thokpa streng adu sapsana thambiraba amadi matamsana makogi transfer amasum posting tawbirabadi khudong sadaba si mayuknaroi maramaduna government amadi mari leinaba authority na athuba matamda oiriba phibam asigi matangda miyeng sanghaningbigi apamsu pawgili kunasina phungdogli Amaromdana Police ki thau matam sana pi bangamdri state asi law and order ki phibam kai handana miyam ki punsi amasum lanthung ngak sen bagi thabak tawriba state police ki pifam thokpa thau matam sana pithok bangamdri hari press na pongba paw ki matung inadi Imphal area da law and order ngak sena bagi damakta deploy tawriba police ki gari singasi hana liter tare piramedu khudong sara bakhra lairi haiduna liter manga khaktamak piraga lakti Piriba thau liter khara asina nongmagi Imphal manungda thokpa law and order gi issue punamak thengnaduna lakli tha khara gi mamangdagi thau piba numit 10 ni hena sontharaga piba horaki sonthariba numit 10 ni romasi gari edu ki commander masamasana manage tawjaro aduga kona replace tawgani hena khangalakpadagi commander masamasana tangai fadaba thau hanjadun state capital asida thokliba law and order issue khudima thengnaduna lakli numit 10 ni hena sontharakribba sigi maram hanglubada thau pithoknabagi mathau taba process khara watpana sontharakpani haibigi pakhom pirakhi hari mamangdagi hauduna thau natragana gari yaraktaba matamda team madugi commander na semjaduna lakni masida sanghiba senfam reimburse tawbagi system ama lairabasu masigi damakta tanabagi matam leitabana ayambana tanadana damak lakhi hausingna tha amagi sonthauba thau adu phawba Fugatringai anauba tha amagi ahoba numit 10 ni hen amuk thau pibada sontharakpa asina commander sing seal gweba asoba polum ama hapsile masina kariguma matamna ninghanaba phawba makoida pokhalakta banati hari Manipur police ki thau singsinba madi pithokpagi thaba sikanana pairibano madi kari maram leibana matam sana pibangamdribano haiba sigi matangda madi lenaba authority na athuba matamna miyeng sangduna pithokpagi tangai phadaba leiri hari Almaromdana Rims manungda mark sungsoi soidana upnaba khankre laiba asigoin anoba COVID-19 gi laisat ki phibam amadi state asida laisat asina migoi ani positive oirakpa sigi section thorang lokhat poina
Regional Institute of Medical Science RIMS manungda laiba miyoi kudimak sungsoi soidana marks upkadabani haidi RIMS na thokpa sirol amada kanaguma miyoi amana RIMS na sanglakpa thoklabadi sungsoi soidana marks upiyu RIMS na lakholakliba khongthang asi COVID ki anauba laisat sandokpa thingnaba nairakli RIMS na lakholakliba khongthang asida miyamna mapung phana sokatpiyu haibu wapam thamladuna kanaguma amana COVID oirama yai haina singnaba leiraba amadi COVID ki layong sing laklabadi khudakta test tokthokpiyu hairakli RIMS manung da laiba amadi lakpa miyoi kudimak marks upnaba lakholakliba khongthang asida mari lenabu khudingna mapung phana sokatpiyu haibu wapam thamladuna RIMS da laiba anaba amadi visitor kudimak sungsoi soidana marks upkadabani haiba wapam sirol asina phongdorakli amaromdana Tangkhul singna Khundaba maphamda Changba tingkhri mamang thagi kunda Tangkhul khungi AS Changba Urkhul district ki aungtang hongpu pang hatpar sinabani haiba abis udin amadi mufib udin matam pumagi oina Tangkhul singna Khundaba mapham sing maru oina Urkhul amadi kamjong district Changba thingli haina Tangkhul nagalong TNL na phongdorakli TNL gi president office ta pangtokpa paumi sing unabada TNL gi president basum nai kari sumara lainaba AS Changbu tamthina cold blood ta hatkiba simak yamna lewthibini thawdo osid sienabani haina phadna lediba abis amadi mofip matam pumbagi oina Tangkhul singna Khundaba mapham maru oina Urkhul amadi kamjong district Changba thingli hairiba mi NESC Urkhul amadi kamjong da leiba kanaguma imung amata da sangjafam pigano haina akanba wapam thamladuna makhoi anibu kotna bel pibigano makhoi tawkiba thaba adugi phangpham tokpa sarak susoi soidana phangadabani logi matungina phangpham tokpa sarak susoi soidana phangangadabani ki mangna hai mofip asi Urkhul district ki awungtang hunpung khunda gari ki workshop hangani maki workshop ta thosangna mamang thagi kun maki car semba sangkibani mofip asi mamang tungan criminal oiba thawdo wathok sing sienaba miyoini haiba wapam thamladuna mofip ki workshop ta abisu mechanic oini yawbani amasu maram sunglai leitana makhoi anina thochangbu mangaksamda athoba posa amana yanduna hatkibani haiba wapam hangna phongdoki thochangbu hatlamliba ka du thangnabada leiba mofip ki workshop ta thabak suba yawba miyoi ani amasu Urkhul police na phagat haiba wapam phongdoraduna mangna hai makhoi ani degi mihar adu matau kramna pangthokibano haina khanglagani haina khalluba pumba arema tari ka thangnabada leiba makhoi ani hauzik kanagi su athingba yauduna adumak satok sin tawdun lari masimak yamna lepaktibani thosangi imung manungda thengna horiba awaba sing koknaba sungsoi soidana mihar asi asengbu wel phangan biu haiba wapam sumangna phongdoki thawdo osida leikidraba thosangi imung manungda laingaki maiketi ki pangbiya ba mating pangbiu amadi misi asigi matangna pifam tokpa compassion pibiu haiba wapam su mangna phongdoki amaromdana Nahakpu kadaida leibage Nganthoi gi imung Ahmedabad ki London ki Gatwick phawba paigadaba Air India flight number AI 171 kaibigi pau hektabaga flight aduda cabin crew ona thabak tawbi Nganthoi Sharma kumralapam gi imung manungna tawpham khangna awaba mayuknaba leibagi video am social media da viral salaki imung manunggi miyoi sing mapung oina nupi singna laimaida mamitagi mapi tana kaplaga imung manunggi photo album ama puthokna Nganthoi gi photo sing thibigi saktam video du uba pangki aeroplane kaibigi thawdo dugi pau phangmaga imung manunggi miyoi sing tawpham khangdana amaga onsinaduna kaminabigi saktam video du uba pangki video du nupi amana Nahakpu kadaida leibagi Ayhak Nahakpu yamna uningli ngak kadaida leibagi haina nupi amana tengthaduna kapuki atopa nupi amana amu aigi phone purau ai mahaki photo uningli ai ngaure masi mangna thabak sangbu kuidringai gi photo ni haina kappagi khonjel sutaba phangki Ahmedabad plane kaibadi yawkibi Nganthoi kumja English singaniga kungani thuiki October da Air India da cabin crew oina thabak sangkibani mak masin mana ohungi manungda anisubani mak thawal awang lekai digi kongrela pam Naresh Kumar Elias Isa Sharma masum Maladevi gi masanupini amaramna kangpokpi digi lamlun ten singson kumja English singaniga kungumdoida Air India da cabin crew oina thabak sangkibani mak English singaniga kungumdoigi me ohungi haurakliba irang asigi saitheng nangduna lanjena duna leirakpa miyoi singi manungda amani makhoi anina tongkiba flight adu Ahmedabad ki Sadar Balabhai Patel International Airport gi hek paikhatkiba minute ani gi matungda Megani area da leiba BJ Medical College ki mesta tasulaga matungda hotel da
थेंजलगा पोखाखी है अमरोमदना क्रू मेंबर यावना पुना मियोई सनिगा निफुगनि थुई तोंगबा अहमदाबाद एयरपोर्ट तगी लंदन तमना पाइखिगदब एयर इंडिया बोइंग 7878 ड्रीमलाइनर काइख्रि फ्लाइट अदुदा केबिन क्रू ओइना थबक तोबी मणिपुर की मितै अमदि कुकी निंगोल अनिसु यावख्रेरि अहमदाबाद एयरपोर्ट तगी लंदन तमना पाइखिगदब क्रू मेंबर यावना मियोई सनिगा निफुगनि थुई तोंगबा एयर इंडिया बोइंग 7878 ड्रीमलाइनर काइख्रि लंदन तमना पाइखिगदब एयर इंडिया बोइंग 7878 ड्रीमलाइनर अदुदा पैसेंजर ओइना मियोई सनिगा कुंथ्रागनि थुई अमसुंग क्रू मेंबर ना तारानि हदि क्रू मेंबर अदुगी मरक्ता थौबाल डिस्ट्रिक्टगी कोंग्ब्रेलाटपम हंगानथोई शर्मा से कुनगमथोई अपोकवामदी अपोकपिगी मिंग के नंदेश कुमार एलाइस इसा आमदी माला कवि थौबाल अवांग लेकाइदगिनी अतोप कुकी निंगोल अदुना कांगपोकपी डिस्ट्रिक्टगी लमलुनथेम सिंगसन कवि हदि Ngarungthil pung amaga minute 13 taba matamda Ahmedabad airport tigi London gidama Air India Boeing 7878 Dreamliner adu flag off tawbaga thangnaba mikupta lebak thiba thawdo oru nangkibin hari lebak thiba thawdo odu da plane adu da tongkiba crew members sing yauna puna miyoi sani gani fugoni thoidu Ahmedabad police ki mekedigi laikhidri haina police ki pawsina hari Ahmedabad airport tigi Air India Boeing 7878 Dreamliner aduda India gi national chamaga humfuga mapan British national yankhiga humdoi Portugal national taret amadi Canadian gi national ama yawheri min uba pawdum amagi matung inadi hairiba all India gi Boeing adu Ahmedabad airport gi London gi damak flag off tawkibaga Ahmedabad gi mega minger manakta leiba Darpur tasinduna yamna sauna mai sakpa amadi mai khukaba miyamna unaki hairi खुदा दुदा फायर ब्रिगेड यूनिट अमदी इमरजेंसी रेस्पॉन्स टीम ना लेबक्ति प थौदोक थोकलिबा मफम मदुदा थुना यांग संगसिंदुना मै मुथतपना सिंगबु खुदकी ओइबा रेस्क्यू की थबक सतकी है सोशल मीडिया दा वायरल ओरखिबा वीडियो सिंग एयर इंडिया बोइंग 7878 ड्रीमलाइनर अदु पैखटप ngamdana mikuk khara pairamlaba matung pung amaga minute 35 taba matamda yamna chawba maijaw horak puki aviation experts singi matung ina ngarang thokiba lebakthi ba thawdo du air india gi boeing aduna high altitude paikhatna ba hona bada ngamdabadagi malem gi leimai digi sanipan ga kunga manga feet wangba low altitude kai khibani haina su aviation analysis sanjoira journal leibage gi news agency ma da phongdokli air india boeing 7878 Dreamliner flight number AI171 adu Ahmedabad ki London gateway tamna paiki gadabani aduba panthung pham yaudana hairiba plane kai bi lebak thiba thoning da thawdo nangkhibani thawdo su matang na akupa marul khangdo na bakan honari hen akupa marul khanglaba matungda Air India gi meke digi lebak miyam na khangan gen hen su phongdok li hari amarom Prime Minister na atop state BJP gi MLA sing una bagi matam lairabasu Manipur gi MLA sing di ngasi phawbon na thaiduna thamdi lebasu gi Prime Minister Narendra Modi na atop state ki BJP gi MLA sing una bagi matam lairabasu Manipur thokli be sahi ani helaba Manipur gi iranga solution bagi dama Manipur gi MLA sing Prime Minister una na bo honarabasu una bagi matam pitri na thaiduna thamdi haina All India Congress Committee gi senior leader Jairam Ramesh nama ki official X account of phongdorakli hariba wafamasi Prime Minister Narendra Modi ki official X account da Delhi ki BJP MP MLA amadi atopa leaders sing unaduna sakot thorangi maramda thagatliba post amada pakhum piraduna Jairam Ramesh na phongdorakhibani sayani helaba Manipur gi irang asibu lotion minaba Manipur gi MLA sing na kyarak hana Prime Minister unanabagi matam pibi na ba airabasu makhoi bu unabagi muhutta mapale box sing da tur tawduna laikhiba Manipur thukli bi irang asi lotion na ba Prime Minister masana Manipur sataba amadi Manipur gi matang na parliament ta wahi amata phongdoktuna Manipur gi miyam bu tongan ba mi amada thammi haiduna kyarak hana Jairam Ramesh na phongdokhiba laikhrabani hari amarom AK Mr. ka muiba ko nakre center amadi NSN IM gi marak chathariba pisto osigi interlocutor oiriba AK Mr. na NSN IM gi general secretary thungalen muiba amasum Naga National Political Group ki lusing singa tongan atopa miyo amata yohondana cross door wari sanakre hari pawgele ku naman hai Hebron da NSN IM gi lusing ma muiba ko nakhiba do haujuk chathariba Naga political talk asigi waroisin purona naba sangslak pa khongthang aman haina launari haina su paus ta makhatari
ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ